ꯄꯥꯎꯖꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯩꯉꯥꯛꯅ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡ ꯍꯥꯡꯕ ꯍꯧꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯍꯧꯔꯦ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯀꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯍꯥꯡꯕ ꯍꯧꯅꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯈꯠꯂꯛꯅꯕ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯥꯌꯔ ꯑꯦꯟड ꯇꯦꯛꯅꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯔ M.R.A. ꯀ꯭ꯔꯤꯁꯅ, ꯑꯦꯖꯨꯀꯦꯁꯟ ꯌꯨ ꯑꯃꯗꯤ एजुकेशन हाइस्कूल डायरेक्टर DMU अमदी MTU की रजिस्ट्रार टेक्निकल एजुकेशन की कंट्रोलर अमदी SCERT की DDO दा थाब चेरोल अमदा कौखिबने चेरोल असिन मखाताना हाई स्टेट असिद कोविड-19 की फिबम हानदगी यामना फगले मरमसिना अतेनबा मतम की मनुंग स्टेट असिद लेरिबे स्कूल अमदी कॉलेजिंग हांगनबा थौरांग बैखलगनी मसिदसु नतना महि लोइसंग सिंग असि हांगलबा मतुंग तलैना लाइसत असि Makhatana sandorokna bakan ba section thorok lakon nerba mari le naba sing kakumna khana ba aukre asiga section thorong sing asiga manung channa mailoi sing asigi teaching amadi nan teaching staff sing mabung phana vaccine kapto khan ba besi yamna maru oi aina lebna ke marmasina school amadi college ke teaching amadi nan teaching staff phramak covid ki vaccine mabung phana kapto ki bagi report matam chana mage district ki mari leina po authority da pikat kadabani harba wafa masi yamna maru oi na loduna matam chana थबक दोन थोक कदबनी आने सुचेरो लंदन मखाताना आइरे अमरोमदा कोविड-19 लाइचन मरम वर्ग मतम साना थोंग लोंदुन लेरोबे स्टेट दसिगे महि तंबम संगसिंग लाइंगाक सिनानु बे SOP अम थोक्तुन हांगबा याना होनबियो आइना यूनाइटेड एसोसिएशन ऑफ रिकॉग्नाइज्ड स्कूल्स ऑफ मणिपुर ना फोंदोखरे मखातारक ब अतोप पाउ अमदना फेरजोल डिस्ट्रिक्ट की तोलबुंग खुल की मपाउ इसिंग खुया अम फंगना फोनबदा खुंजा सिंगे मथौ ओइरे lamdam asigi togan basing ki mafam sing da khudare ba khul sing da thengnari ba khudong cha da basing ki marung da Farzal district ki tibai mok block ki marung chana lai ba tolbung beres sing jam da wa ba khul sing ba nung da am oire Farzal da ki kilometer kun manga rum chatlaga lai ba janglaga lai ba khul asi mi hoi chat uya khairum da khundare khul asi la lagak lol am lai ba ki mami am ta dadre hiram kuthimok da so ta bana pik thalle lambi thong ana layeng sang thangna ba ising khudong cha da ba ki ahwa ba mathak da मतम की वैन पुथोक सब पलम सिंह फाबो योनफम लेतबकी अवाब चाउना वयुक नहरे जमथोग अमन नोमद तंगाई फदर सिननब इसिंग फंगनब किदम असांग पमदि अंगंब लंबी जतुन हिंगनब होन हौरी इसिंग जौम अमगी मबल खंगन थकप अतांग बखुल अमने पाउसे असि की पाउमिन तोलबुंग पैलेस द थेंगनरिब खुदोंग चादब कया से आक्तेंगन यंगसिलुबदा इसिंग की अवाब चाउना लेरंब थेंगनरखिबनि खुलसी थेंगनरिब खुदोंग चादब कया असि की मतंग तो खुलगे Secretary Israel Sungte sahini fomdoi surabaka pause aside unabada magna hai khullasi mirol ke alek laba khulli matam amata missing jamna khundaram drabachu ngasi de miu chatu rangkai rom hena khunda don leire aduba sanglaba matam ase khul asida ahongba amata leite sahi de sangsina thengna don lakpa wa basing asi jo adumak payunare khullasi da matam san awabu mai don lakpa asi isingne jingi awangba mafda leibena su isingi awab asi leibani lawe खुल्लासे की मियाम गियोने इसिंग फंगफम ओइना इसिंग कोम अहुम लई कॉन्ट्रैक्ट एम्प्लॉई अमबो जेनिम्स की डेंटल कॉलेज की प्रिंसिपल ओहन बलेबक थीबने जवाहर नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स सोसाइटी की कॉन्ट्रैक्ट स्टाफ फम ओइरिबा डॉक्टर निदारेस दी हेज द इंस्टीट्यूट असिगे डेंटल कॉलेज की प्रिंसिपल अमदि मणिपुर स्टेट डेंटल काउंसिल के रजिस्ट्रार के थौपोलिबसि जामना लेबक थीबनी हाना देसामना फंगदोरकले देसाम के हेल्थ एंड एनवायरनमेंट सेक्रेटरी रमेश ओइनाम चाना थादोरकबा चेरोल अमना आइ Manipur leiriba tongan department sing head sing asi kanglor ki wang bata ifam tok taba mi kana oisen begi wato camrom leiri asigum baserak asida contract leiriba mi ambo jam number oiba dental college ki principal amso dental council ki register ki thau bohalam ba asi anga pa phawe hariba pam sing asi puba yaba matik chapa mi kya leina contract matam khara ki oina leiriba mi asida atamna thabak asi bohaliba ki maram authority na leiba mi amda khangada bane hiramasi ki matang de samna makhata na thijin bada Dr. Nidares di Hes asi ayam patam da quarter da later baga loinana college asida su sang nan lakta ba thengnai college asi mapung phana mai tamba ma dena wa dentist sing da register down bhona bada anoba dentist sing da register down bhona bada batam ka hena changba maram na khudong chada ba kaya mayok na re ai ba su khang bagam le maram asina JNMS ki authority Manipur lenga ki directorate of health and family welfare amade mari le na basing da athu bada miyang changduna ariba
मरुइबा फमसिंग असे रेगुलर पोस्ट लेबा मथक चाबा मियोसिंदगी खंगतुना ओहिनगदबने अतंगबा मरक्ता ngari galida phongna cholamba itak managi polamsing phagat khre लैंगा केथिंग लेना खोरबल कैथेन की गारी गली फोन चलम मैकू चेंदब हिदाक मना के पोलम क्या मणिपुर लैंगा के फूड सेफ्टी एडमिनिस्ट्रेशन फागत्रे हक्चांग सोने नतना कोविड 19 लाइसेंस संदोक चाउन मतें पांगी लैंगा अथेंब थमग्रब हिदाक मना के पोलम खोरबल कैथेल तोगान तोगान मफम फोन जोली की वागत लापदी फूड सेफ्टी एडमिनिस्ट्रेशन इम्फाल वेस्ट की डेजिग्नेटेड ऑफिस टी प्रोजेंट्रो खापन लुचिंग डिपार्टमेंट की टीम ngari gali da drive se tadun harba problem sing ase phat khebane ngasi jata ki drive adu the food safety administration Imphal West ki designated office director project ro khavan ai mai go sen da hidak mana saba umdana loktin seng ba pokhale asum da loktin sit pa si haujuk malhem ko da sandorok li tam thiraba license covid 19 asi sandorok na maram ma oi ai dun asi gumba hidak mana ki problem sing asi sin begun aina athing balai ribane Ministry of Home Affairs lebaga state khudimukta athing bathamgada bani habagi makada airiba hidak managi polum sing assistant asida su secretary halna order thokton athing batham libane athing ba si leina hidak managi polum sing phone jon bhaiba je miyam gi yengna bani masina covid khak na tanami bagi aksang da sokale bane wangoi police station da thomjena ba honakre Imphal West ki samru awang laikai dagi sandam tomba bu tamthin fuba da jenaba म्यूजिक पुलिस ने बेल था दोपा यारोय आइना मसिंग जामलो समरोगी मियामना वांगोई पुलिस स्टेशन दा थमजनबा होनाखरे मियाम के खोक्सत अदुगा सिनफि जुंबा पुंग अमरम ताम मतम दा थौलो असिग मरि लेन दा सेंखि बजे एसी अगेंस्ट द ब्रोडन टॉर्चर ऑफ संदाम तोंबन सिंदना चांचिन के बने समरोगदगी औदुना वांगोई पुलिस स्टेशन तमना लाखिबा मियाम के खोंजंग दा पुलिस स्टेशन जगोदा मीटर चामरम वाटंगी मतमदा पुलिस ना थिंगदुना थमके माफम अदुदा खोंजंगदो अबदि पुलिस की बरक तगुरी सानरब मतुंग मियाम अदो समरुग तमदा अबक हानकी खोंजंग अदुगी मतंग दा जेएसी कन्वेनर मोइरांग थेम लोकेसुरना ngasi खोंजंग asi sandam tombabu tamthin fubuda chenaba bir manga ki manung thamioi ahom पुलिस ना बेल दा थादोकी दौरी आइबगी पाउ अमा फंगबदगी संगथेन गिबने मरमसिना sandam tombabu tamthin fubuda chenaba bir manga paklugi matugi na chap chaba chairak phi ga thani aige Amrom da sandam tombabu tamthina fubuda senar be manga asidlo ki oiba jarak pidabagi matangda mifam pangthokna warip ke lawre aina new young sporting club samuro ki president amblok esun thador pa zero lamana phangdoragle zero lasna hai samuro awang laikai dagi sandam tombabu life atem tawduna tamthina furambadagi operation tawroba matangda rems ki ICU thalaire thadu gasi ki matangda tongan tongan pamaira paibe Club singi oiba mifum ama pang thokre mifum aduda maral leiba sing serak pian ba lainga ke employees generam lobadi thapak tagi lok thokan ba loina na thawdok asida general pemiu sing adu ki mafambo koli balai kai club am di mera pai bida che tha aduna thawdok asi ki maram da khangan ba ai ba wafam yaure nakalam rom da SD demand ki matang da achumna yekna bugum phongdorok pa alai bak thebani WMC Scheduled Tribe Demand Committee Manipur SDDCM na mapong oiba Thawdang lawdun lebak miyam ga khusam naduna mitai from asibu India ge Scheduled Tribe list da sarhan da basang chilak na khongjang asida All Tribal Students Union Manipur chumna yengna ba amagumna sub minister da pisin ki ba memorandum da pongdorak leba wafam basi yamna laibak thibani hana World Mitai Convention WMC na pongdorak le WMC ke Secretary General Jambem Arun Mitai na thador pa serola mana ai SDDCM na tanduna lakliba demand asi Yamna maram chaba amadi khanduna WMC na samapung khana sawana ba phireb lau khibane India ge wani jamla pa mioi billion 1.35 pase ka sangdam da bada anta dana ba Manipur gi yellow purupam oriba mitai purup asibo SD list da sarana ba taksen khibane hiramasi ge matang Manipur government na bari laina ba report sang pikhalang na ba kumja lisingani tara ka humdoi da gi hauna India government na khangala khibalai khabane Purobasiba SD ki list sanna bagi masa punamak sui habisi kana kumba committee amna barak chumna thijan da line khakla kada wa famne asingamba sairaka sida lamdam masigi yellow proof amusu harba singmi jinga pon pallu asumna midai singba SD ki list sanna da recommendation ta dana ba minister da takselakli ba si yakna lebak thibane asumna pisan ki memorandum adu da midai singa si sahi lising ani hen bagi puari leijaba phorobne Hairo purubasi masagi helonga ki na janabi amata ngaktre abani sengba wafam pukalak di basi angak papawe sahi lising ani hian bagi puari asidi mitai khakta na tanan haga asing supunna minaraki bane
ꯑꯗꯨꯕꯨ ꯇꯔꯥꯒ ꯅꯤꯄꯥꯟ ꯁꯨꯕ ꯆꯍꯤꯆꯥꯗ ꯃꯤꯇꯩꯁꯤꯡ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯧꯈꯤꯕ ꯑꯃꯗꯤ ꯆꯤꯡꯃꯤꯁꯤꯡꯅ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯂꯧꯈꯤꯕꯒꯤ ꯈꯦꯠꯅꯕ ꯈꯔ ꯈꯖꯤꯛ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯄꯨꯔꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ, ꯃꯤꯇꯩꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯃꯪ ꯂꯥꯏ ꯈꯨꯔꯨꯝꯕ, ꯂꯥꯏ ꯍꯔꯥꯎꯕꯅꯆꯤꯡꯕ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯅꯥꯠ ꯆꯠꯅꯕꯤ ꯑꯗꯨꯃꯛ ꯉꯥꯛꯇꯨꯅ ꯊꯝꯂꯦ꯫ ꯑꯁꯣꯝꯅ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯇꯥꯡꯈꯨꯜ, ꯃꯥꯎ, ꯃꯔꯥꯝ, ꯖꯦꯂꯤꯌꯥꯡꯔꯣꯡꯅꯆꯤꯡꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯕ ꯊꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯄꯨꯋꯥꯔꯤꯒꯤ ꯊꯦꯡꯈꯪ ꯀꯌꯥꯗꯁꯨ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯋꯥꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 69 ꯗꯤꯃꯦꯟꯁꯤꯌꯥ ꯅꯥꯔꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯃꯥꯡꯍꯜꯂꯤꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯆꯍꯤ ꯑꯃꯗ ꯗꯣꯂꯔ ꯃꯤꯂꯤꯌꯟ 1.3 ꯈꯔꯆ ꯇꯧꯍꯜꯂꯤꯕ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯑꯣꯔꯗꯔ ꯗꯤꯃꯦꯟꯁꯤꯌꯥ ꯅꯥꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 65 ꯍꯦꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯅ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHOꯅ) ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯁ꯭ꯇ꯭ꯔꯣꯛ, ꯕ꯭ꯔꯦꯟ ꯏꯟꯖꯨꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯜꯖꯥꯏꯃꯔꯁ ꯗꯤꯖꯤꯖꯅ ꯊꯣꯛꯍꯟꯕ ꯐꯤꯚꯝ ꯑꯃꯅꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯑꯅꯥꯕꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯃꯁꯨꯡ 2030 ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 79 ꯌꯧꯔꯛꯀꯅꯤ, ꯑꯗꯨꯒ 2040 ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 137 ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯍꯛꯁꯦꯜꯒꯤ ꯂꯨꯞ ꯑꯁꯤꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯅ ꯗꯤꯃꯦꯟꯁꯤꯌꯥ ꯑꯅꯥꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯕꯨ ꯁꯧꯒꯠꯅꯅꯕꯒꯤ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯂꯩ ꯍꯥꯏꯔꯗꯨꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯆꯦꯂꯦꯟꯖ ꯑꯁꯤ ꯃꯥꯌꯣꯛꯅꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯤ꯫ ꯗꯤꯃꯦꯟꯁꯤꯌꯥꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥꯕꯨ ꯃꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯤꯡ ꯃꯥꯡꯍꯜꯂꯦ, ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯏज्ꯖꯠꯁꯨ ꯃꯥꯡꯍꯜꯂꯤ, ꯑꯗꯨꯒ ꯂꯩꯅꯥ ꯃꯈꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯁꯔꯥꯛ ꯇꯝꯃꯤ ꯍꯥꯏꯅ WHOꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯇꯦꯗ꯭ꯔꯣꯁ ꯑꯙꯥꯅꯣꯝ ꯘꯦꯕ꯭ꯔꯤꯌꯦꯁꯁꯅ ꯍꯥꯏꯈꯤ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯁꯤꯡꯅ 2015ꯗ ꯃꯇꯝ ꯉꯟꯅ ꯗꯥꯏꯒꯅꯣꯁꯤꯁ ꯇꯧꯅꯅꯕ ꯑꯃꯁꯨꯡ ꯂꯥꯌꯦꯡ ꯄꯤꯅꯅꯕꯒꯤ ꯌꯥꯎꯅ ꯒ꯭ꯂꯣꯕꯦꯜ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯅꯈꯤ, ꯑꯗꯨꯕꯨ 2015 ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯅꯅꯕ ꯊꯥꯅꯈꯤꯕ ꯇꯥꯔꯒꯦꯠꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯍꯥꯏꯄꯔꯇꯦꯟꯁꯟ, ꯗꯥꯏꯕꯦꯇꯤꯁ, ꯗꯤꯄ꯭ꯔꯦꯁꯟ, ꯂꯥꯛꯁꯤꯜꯂꯒ ꯑꯜꯀꯣꯍꯣꯜ ꯑꯃꯁꯨꯡ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯒ ꯗꯤꯃꯦꯟꯁꯤꯌꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯃꯔꯝ ꯈꯔ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ WHOꯅ ꯍꯥꯏꯈꯤ꯫ ꯀꯣꯚꯤꯗ ꯅꯥꯈꯤꯕꯁꯤꯡꯗ ꯀꯤꯗꯅꯤ ꯗꯦꯃꯦꯖ ꯇꯧꯒꯤ ꯁ꯭ꯇꯗꯤ꯫ ꯀꯤꯗꯅꯤ ꯗꯦꯃꯦꯖ ꯍꯥꯏꯕꯗꯤ ꯀꯤꯗꯅꯤꯗ ꯁꯣꯛꯄ ꯍꯥꯏꯕꯁꯤ ꯑꯅꯥꯕ ꯄꯣꯛꯇꯦ ꯑꯃꯁꯨꯡ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯀꯣꯚꯤꯗ-19 ꯅꯥꯈꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯗ ꯁꯣꯛꯍꯟꯕ ꯂꯩꯅꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯌꯨꯝꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯕꯗꯒꯤ ꯐꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯏ ꯁꯦꯡꯗꯣꯛꯅꯕꯒꯤ ꯑꯣꯔꯒꯥꯟꯗ ꯁꯣꯛꯄꯁꯤ ꯇꯣꯏꯅ ꯊꯣꯛꯈꯤ, ꯑꯗꯨꯒ ꯀꯣꯚꯤꯗ ꯅꯥꯕꯒꯤ ꯁꯥꯊꯤꯕ ꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯍꯦꯟꯒꯠꯂꯤ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯑꯃꯅ ꯐꯪꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤꯗꯕ ꯔꯦꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯂꯩꯇꯕ ꯑꯅꯥꯕꯁꯤꯡ ꯐꯥꯎꯕꯗ ꯀꯩꯗꯧꯉꯩꯗ ꯀꯣꯚꯤꯗ ꯅꯥꯈꯤꯗꯕꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯑꯔꯣꯏꯕ ꯊꯪꯒꯛꯀꯤ ꯀꯤꯗꯅꯤ ꯗꯤꯖꯤꯖ ꯅꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯔꯨꯛ ꯍꯦꯟꯅ ꯋꯥꯡꯉꯤ꯫ ꯖꯔꯅꯦꯜ ꯑꯣꯐ ꯑꯃꯦꯔꯤꯀꯥꯟ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯅꯦꯐ꯭ꯔꯣꯂꯣꯖꯤꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯣꯡꯈꯤꯕ ꯐꯥꯏꯟꯗꯤꯡꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 200 ꯍꯦꯟꯅ ꯅꯥꯍꯟꯈ꯭ꯔꯕ ꯃꯥꯂꯦꯝ ꯂꯥꯏꯆꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯍꯦꯟꯅ ꯁꯥꯊꯤꯕ ꯄꯣꯠꯂꯨꯝ ꯑꯃꯃꯨꯛ ꯎꯠꯂꯤ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯁ꯭ꯄꯨꯇꯅꯤꯛ 5 ꯐꯪꯂꯒꯅꯤ꯫ ꯆꯍꯤ 19 ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯦꯛꯇꯤꯚ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯔꯕ ꯔꯨꯁꯤꯌꯥꯒꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯁ꯭ꯄꯨꯇꯅꯤꯛ 5 ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟड ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯁꯤꯖꯗ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔ ꯚꯤ.ꯗꯤ. ꯑꯦꯜ-ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯕꯗ ꯔꯨꯁꯤꯌꯥꯒꯤ ꯁ꯭ꯄꯨꯇꯅꯤꯛ 5 ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯤꯕ ꯚꯦꯛꯁꯤꯟ ꯃꯈꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯍꯥꯞꯆꯤꯜꯂꯛꯄ ꯚꯦꯛꯁꯤꯟꯅꯤ꯫ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯣꯁꯁꯤꯡ ꯅꯨꯃꯤꯠ 12ꯅꯤ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯥꯞꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯄꯨꯊꯣꯛꯂꯤꯕ ꯃꯦꯅꯨꯐꯦꯛꯆꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯌꯥꯎꯅ ꯃꯁꯤꯅ ꯑꯍꯥꯟꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯚꯦꯛꯁꯤꯟꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯀ꯭ꯂꯦꯝ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯅ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯑꯦꯟड ꯁꯦꯀꯦꯟꯗ ꯗꯣꯁꯀꯤꯗꯃꯛ ꯗꯣꯁ ꯑꯃꯗ 1,200 ꯂꯧꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯊꯝꯒꯗꯧꯔꯤꯕ 25 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯇꯦꯝꯄꯦꯔꯦꯆꯔꯒꯤ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯁꯤꯡꯁꯨ ꯂꯩꯔꯦ꯫ ꯍꯤꯗꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯕꯨꯛ ꯇꯧꯕꯤꯅꯤꯡꯂꯕꯗꯤ ꯂꯥꯛꯄꯤꯗꯨꯅ ꯅꯠꯇ꯭ꯔꯒꯅ 84464564 ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯜ ꯑꯃꯔꯣꯝꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯃꯟ ꯂꯧꯊꯣꯛꯂꯨꯕꯒꯤꯗꯃꯛ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯐꯨꯊꯔꯝꯂꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯔꯥꯎ ꯃꯥꯛꯇꯤꯡ ꯖꯤ.ꯄꯤ. ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯂꯕ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯃꯟ ꯂꯧꯊꯣꯛꯂꯨꯕꯒꯤꯗꯃꯛ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯂꯣꯏꯅꯕꯤ ꯂꯥꯛꯂꯒ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯦꯂꯥꯡꯕꯝ ꯑꯁꯥꯔꯥꯅꯤꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯀꯩꯔꯥꯎ ꯃꯥꯛꯇꯤꯡ ꯖꯤ.ꯄꯤ.ꯒꯤ ꯄꯟꯆꯥꯌꯠ ꯘꯔꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯁꯥꯔꯅꯤꯗ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯐꯖꯔꯕ MGNREGA ꯁ꯭ꯀꯤꯝ ꯑꯁꯤ ꯍꯧꯗꯣꯛꯈꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯋꯥꯔꯗ ꯑꯁꯤꯗꯗꯤ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯐꯨꯔꯤꯠ ꯈꯧꯇꯣꯡꯅꯅꯕ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 19ꯗ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯂꯛꯄ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯝꯕ ꯂꯧꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯕ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯗ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯖꯤꯠ ꯁꯤꯡꯍꯒꯤ ꯂꯣꯏꯅꯕꯤ L ꯅꯟꯗꯔꯅꯤꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯖꯣꯕ ꯀꯥꯔꯗꯀꯤ ꯁꯦꯟ ꯆꯪꯂꯛꯂꯕꯅꯤ ꯄꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯤ ꯂꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯦꯟꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯅꯟꯗꯔꯅꯤꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯍꯦꯟꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯟꯁꯨ ꯅꯥꯔꯤ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯍꯥꯏꯅ ꯐꯖꯕ ꯋꯥꯍꯩꯗ ꯍꯥꯏꯈꯤ ꯅꯟꯗꯔꯅꯤꯅ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯒ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤ ꯑꯃꯗꯤ ꯈꯨꯠꯁꯥꯗ ꯆꯤꯛꯂꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯍꯛꯄꯨ ꯃꯠꯀꯅꯤ ꯌꯥꯗ꯭ꯔꯒꯅ ꯐꯨꯒꯅꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯇꯧꯔꯛꯄ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯖꯣꯕ ꯀꯥꯔꯗꯀꯤ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯂꯛꯄ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯧꯈꯤꯕ ꯃꯇꯝꯗꯗꯤ ꯃꯤꯍꯨꯠꯁꯤꯡꯅ ꯀꯗꯥꯏꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯧꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯖꯣꯕ ꯀꯥꯔꯗꯀꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯋꯥꯡꯃꯗ ꯑꯃꯣꯠꯄ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯕꯒꯤꯗꯃꯛꯇ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯐꯥꯎ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯑꯁꯥꯔꯥꯅꯤꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ ꯄꯟꯕ ꯌꯥꯕꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁꯀꯤ OC ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ SPꯗꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯃꯝ ꯄꯤꯁꯤꯟꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯦꯞꯇꯦꯝꯕꯔ 8 ꯐꯥꯎꯕ ꯑꯃꯨꯛꯀꯁꯨ ꯌꯩꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯦꯝꯕꯔ 12 ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯣꯏꯅ ऑफिस की खुदोंचाबा लवी हाइबेकी मतंगदा सुप्रीम कोर्ट सथरिबा केस अदुगी फाइनल हियरिंग सेप्टेम्बर 8 2019 लेबा फुबा नुमित फावबा याइथोक्रे आना सुप्रीम कोर्ट की जज अनिना साबा बांच अमर हियरिंग चथरमबदगी जस्टिस नागेश्वर राव जस्टिस BR गफाई अमसोंग BB नगररत्न साबा जज होंगी बांच अमर हियरिंग चथरबा मदुंगदा फाइनल डिस्पोजल की स्टेज दा लेरिबने हाना केस असी लिस्ट तौखिबा नुमित अदुदा पाइखटकिदे अदुबा ngasi matega ma hearing chataraba matungda September 8 लिस्ट तौनदुबा खांगनखिबनि नाकलमरमदा केस असी लिस्ट तौरिबा September 8 असदगी लेबागा सगे तोंदोन बे स्टेट क्यादगी सीबगी पेनाल्टी पीगदबा केस ने पु हेना हियरिंग चतनाबा लेबलिबने बारागासीदा मियोय अहम कोविड वैक्सीन के कोनना फारे इम्फाल वेस्ट डिस्ट्रिक्ट पुलिस के कमांडो टीमना लोगी वांगबदा कोविड वैक्सीन लालोनबा होनरंबा नुपियानी जौना मियोय अहम फारे पुलिस की पाउन हाई कोविड वैक्सीन के कोनना फारबा मियोसिंग अदुदी कामचोंग डिस्ट्रिक्ट की मनुंग चनबा कामलांग विलेज दगी रोज संगलाई सही निफुगली तोय मपुरैबा आफांग संगलाई लुवांग संगम मनिक लेकाय दगी लोरहो पुल्ले सही निफुगम मथोय अपोकपा लोरहो अमदि सिंगजम्बै जुमनाम लेकाय दगी जुमनाम प्रेमिला एलाइस इनातोम्बी देवी सही निफुगम मरी अपोकपा लेकिदब वाई इबोतोम्बिनी आइरे फारबा मियोय अहम अदु वांग पोंग चथबदा मखोयना कोविशील्ड वैक्सीन म्यांमारदा लालोनबनी आइबा खंगबा गमले मखोयदगी कोवैक्सीन वैक्सीन बाइल चामका मरफुगा तरुक अमदि मोबाइल फोन अहम फागतपा गमले फारबा मियोसिंग अदु मखोयदगी फंगलबा कोविड वैक्सीन अदुगा कोनना इम्फाल पुलिस स्टेशन दा सिनाखरे आइरे आरबिबद कंटेंट सिंग असिगी मरवैबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंगमिरबा पुनमबा पताखसरी चैनल असिना तुमदा कानारबदि सब्सक्राइब तौबिद्रिबसिना सब्सक्राइब तौबिरम लोइना लाइक एंड शेयर तौबसु काउबिगन पुनमपो अमुकना थागचरी